Miting tabiriba pumnamakpu khurumjari. Isa Ketrina taramna okjari. Sandokjariba thoram asi chayogi oina puthokjaba Impact TV gi entertainment news kayagi paudam puzarakliba Mami Mapao gi thoramni. Ngasi Mami Mapao gi chamaga kuntha tarek laksuba episode asida kari karamba Mapao sing puzarakliba gi haiba adu miyamda thamjagi. Ahanba Mapauda mangarak suba state level Shirui Lily Festival 2025 lotion kre. Miss Esme Singh Saizana Miss Shirui Lily 2025 ki crown ukhibagi Mapao. Ani subada Rubaru Mr. India 2025 ki top 16 finalist Manipur dagi Hanson Irom changbang ngamkhibaga loinana tongan ba award ki damak nomination fanglakibagi Mapao. Ahum subada Nukshi Lairembi haina mingthonba Manipur feature film gi yaifa thoni thoram pangthokhibagi Mapao. Mari subada Yahok Thengba Khoimu Blossom of Love haina mingthonba Manipuri feature film gi Dada Saheb Phalke Film Puruskar of India amadi Best Feature Film Award pirakhibagi Mapao. So guys, ngasi ahanba Mapao da puzarakliba asi Ukhrul district ki tongan ba mafam singda nungaraba event kayaga loinana numit mangani chupna chatharakliba Manipur gi annual cultural state festival amasu oriba 5th state level Shirui Lily Festival 2025 May gi tarik 13 da Baksi ground da lotion kre. Festival asigi main event amasu oriba Miss Shirui Lily 2025 Ukhrul dagi Miss Esme Singh Saizana laukhibagi Mapao asi miyam punna miting taminasi. Manipur के annual cultural state festival ama oiriba 5th state level Shirui Lily Festival 2025 lotion kre numit mangani chupna 20th May degi 24th May fawba chathakiba 5th state level Shirui Lily Festival 2025 Urkhul gi Baksi ground da lotion kre Beauty for Humanity haiba asida festival asigi manung channa 23rd May da Urkhul district ke Bagaya da laiba Shirui village ki heritage ground da pangthokiba Miss Shirui Lily 2025 da punna contested kungani thoina saruk yaki Urkhul dagi Miss Esme Singh Saizana Miss Shirui Lily 2025 ki crown ufkibaga loinana Miss Disti Athokpam Devina first runner up amadi Miss Easter Somunglana second runner up taki Numit mangani chupna chathagiba festival asiki manung channa tongan ba cultural event amadi entertainment ki oiva event kayaga loinana adventure activities amadi sirok chathaki Good evening, ladies and gentlemen. Good evening, Ukhrul. I am Agnes Yamar, your contestant number 3, 23 years of age, from Senapati district, belonging to Maram community. If I was crowned as Miss Shirui Lily 2025 today, I will use social media to spread awareness and would share the endangerment of the species to attract more tourists in our state, which will also help in the increasement of state income as well as organizing campaign. Thank you. On the sacred Shirui Hills, this woman has bloomed before our eyes. Contestant number 2, you are the second runner-up of Miss Shirui Lily 2025. The second runner-up walks away with 75,000 rupees plus gift certificates. Contestant number 1, take a bow. You've inspired us all. Congratulations to contestant number 1 to do the honor of giving away the bouquet. Contestant number 10, take your rightful place as queen. You carry
the crowd. You carry a story. Contestant number 10, you are the new Miss Shirui Lily 2025. Thank you to Sir Mamochai. Now the Queen. We've witnessed the blossoming of hope. One of the contestants from here, from the top three, will be representing Manipur. To lead on, I just might have a problem that you understand. We all need somebody to lead. So I cry sometimes when I'm lying in bed just to get it all out what's in my head, and I'm feeling a little peculiar. And so I wake in the morning and I step outside and I take a deep breath and I get real hard and I scream at the top of my lungs, what's going on? Đang cool now but ning thật là cơ, khăn lấy các thân sụp khô. Arila đi mà chi đang ngờ, yêu vật tay nơi ăn khơi nở nở. Hay cầm như xì money. Iramdam asibu saktak libi iramdam asi khakta da sachabi ligla lakta leiting oiribi maktraba shenglaba leirangni Shirui Lily ukrulgi chauthok chafamni Manipur gi thawai oiribi sangai kobi sajina loktak iyai gi fumdi thakta nomna jagoi sajari ukrulgi chingsang napom singda thauna phana lebiba tangkhul chilinau singna ngakli lemjaraba inatpu Liri Malenda Iramda Masiki Puwari Loinaidraba Fazabagi Tungnafam Oiriba Ras Lila Jagoyasina Ishwarbu Hamdabagi Lambida Lamjingi Thazababu Nipmanda Utleri Laishat Tamjabi Shirui Lily Bu Saitazaba Kumhaini Aikogi Shirui Lily Festival Lishingani Kunmanga State asida thokliba conflict asina maram oiduna chahi ani leplurba matung pangthokliba Manipur gi annual cultural state festival amasu oriba 5th state level Shirui Lily Festival 2025 nungairaba event kayaga loinana Ukhrul district ki tongan mafam singda mapum phana pangthokpa ngamkhibada Mami Mapao gi maikaidagi su nungaiba phongdokchai makha tarakpada ngasi May gi tarik 30 dagi hauraga hayeng May gi tarik 38 da Mumbai da main event pangthokadariba Rubaru Mr. India 2025 ki top 16 finalist da Manipur dagi Hansen Irom yarokhibaga loinana Rubaru Mr. India 2025 ki People's Choice Award Mr. Charming amani Mr. Perfect Body gi damaksu nomination phanglakhibagi Mapao asi miyam punna amuk miteng taminasi Manipur dagi Hansen Irom Ruvaru Mr. India 2025 ki top 16 finalist da changbangam kre loinana Ruvaru Mr. India 2025 asigi People's Choice Award Mr. Charming amadi Mr. Perfect Body gi damakchu nomination phangbangam kre Ruvaru Mr. India 2025 ki event asi ngasi May 13 dagi hauraga main event na hayeng May 13 da Mumbai da pangthokadabani Ruvaru Mr. India asigi damak punna contestant kungamatoi khangatlaba matung finale gi damak top 16 amuk khangatkibani Imphal West District ki Singzamai Chinga makha Fura Makhong dagi Irom Loyangan ba amadi Asangbam Ningol Irom Ongbi Miranda gi machanupa Hansen Irom hauzik BA English Honors da 3rd semester tamliba mahairoini Rubaru Mr. India 2025 ki top 16 finalist ang lakraba Hansen Irombu Mami Mapao gi maikaidagi su yafamangol pijabaga loinana suksoi soidana mai pakpo obiru haiba wafam thamjari matang swaida yamna tenba break amtang longzage khonglai yangna hanjayake Impact TV bu miteng tadana lebiu Hey Mahapapi
Yeah, me masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibungo yay manida sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari. Zagat asina kunti gi matik magun khangna naba thawoina sinba oiba tai. Areba pot hapko aiba yumugi bai kadu tajarabani imung duna leiramba pot chai makai loina lobudi yarabani adumako madusu nasana tawjaram de palimongo Himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani. Na paijar bacheng kuba mase prithi matai mai be magi thakta sai thok jage. Yengo nangi namang da bhagabana putigom pambi gi masakoi na leplare namit pangkog lo kunti yengo kunti Laibak pukpun namit kuding namidang waram pung taruk taba matam na sandok jagadaba amade matang ginamit yom sakay namit kinong tilpung amataba kudingi repeat telecast taw jagador betawramase sungsoy soy dana sandok jaragani soy dana magmiyang tabiyo Impact Entertainment Channel da Mahabharat ki wari paring. Welcome back. Adom na miteng tabiriba asi Impact TV da sandok chariba Mami Mapao gi chamaga kuntra tare suba episode ni. Break ki matungda puzarakliba Mapao asina Chandrakanta mangang na puthokpa amadi thoiba soibam na direction piga doriba nuksi larim behind na mingthonba Manipuri feature film gi yafathoni thoram pangthokre. Young film production gi banner makhada tara taruk suba production oina puthoka doriba nuksi larim behind na mingthonba Manipuri feature film asigi Mapao asi amuk miyam puna miteng taminasi. Young Film Production के बैनर मखादा तराग तरुक शुभ प्रोडक्शन ओइन पुथोकपा नुंगसी लाइरेंबी हाइना मिंगथोनपा मणिपुरी फीचर फिल्म की याइफाथौनी थौरम पांगथोखरे चंद्रकांत मंगांग न पुथोकपा अमदी थोइब सोइबम न डायरेक्शन पीगदौरिबा लोइनना इरेंगबम नोंगयाइना प्रेजेंट तौबा नुंगसी लाइरेंबी हाइरिबा मणिपुरी फीचर फिल्म असिगी याइफाथौनी थौरम अदु कोंगबदा लैबा इस गार्डन दा पांगथोखिबनी याइफाथौनी थौरम अदुदा सकनाइरबा फिल्म डायरेक्टर ओजित बाबू निंगथौजम अमदी फिल्म फोरम मणिपुर की फॉर्मर चेयरमैन समजित चाबम मंगोल जाउना सरुक याखी नुंगसी लाइरेंबी हाइरिबा मणिपुरी फीचर फिल्म असिगी ममीरोय सिंगना सिलहैवा देविता सोमा आर्टिना अभी खुंड्राकपम जे विद्या गीता रतन मयांग लांबम मधुबाला पुनेश्वरी रतन मुखाई श्यामचांद पांथोई चनम हेली याइसना अमदी मनीषाना चिंबनी फिल्म असिगी सिनेमाटोग्राफी दा पलिन निंगथौजम अमदी लॉरिस इमाजेक्स एडिटर दा योय मयाई मोंगसावा कॉस्ट्यूम दा नाववा खुमन लिरिसिस्ट दा डालोम गुरुमयुम अमदी म्यूजिक दा दीप सिनामनी Young Film Production gi banner makhada tara taruk suba production oina puthokadoriba nuksi lairem behind na mingthonba Manipuri feature film asi asoi angam yaudana amadi thingthaba tawdana apanba amata leitana athuba matamda miyamda khudol tamba ngambo oibiu haina Mami Mapao gi maikaidagi thamjari aroibada puzarakliba Mapao asina Dr. R.K. Nayan Sana Devi gi story da Rakesh Nauremna direction piba Yahok Thengba Khoimu Blossom of Love Haina Mingthonba Manipuri feature film da Dada Saheb Phalke Film Puruskar of India amadi Best Feature Film Award piduna ikai khumnaba utkibagi Mapao asi amuk miyam punda mideng taminasi Manipuri feature film Yahau Thengba Khoimu Blossom of Love da Dada Saheb Phalke Award Puruskar of India amadi Best Feature Film Award piduna ikai khumnaba ulakre Maharashtra International Film Festival Organization Manipur na sinduna Mumbai ki Nehru Center Government of Maharashtra ki auditorium da pangthokiba film award ceremony da Dada Saheb Phalke Film Puruskar of India 2024-2025 Yahau Thengba Khoimu Blossom of Love hairiba Manipuri feature film asigi story writer amadi producer Dr. R.K. Nayan Sana Devi da khusinarakibaga loinana Aurangabad ki Maulana Azhar Research
Center da pangthokiba 4th Ideal International Film Festival 2025 ki award ceremony dana Best Feature Film Award 2025 film asigi director Rakesh Naurem da pirakre. Film Education and Welfare Foundation Aurangabad ki sponsor makhada Maulana Azad Research Center da pangthokiba 4th Ideal International Film Festival 2025 aduda Japan, India amadi atay leibak kaya ki masak nairaba filmmaker kaya na saruk yaki. Loinana Dr. R.K. Nayan Sana Devi na puthokpa Avi Kuntrak Pamna Mamiroi Oiba Manipuri Patriotic Song Video Album Ima Nangbu Nungshibi haina mingthonba music video asina Film Festival asigi Music Video Competition section da Best Music Video Award amadi Best Producer Award chu fanglaki. Manipuri feature film Yahok Thengba Khoimu Blossom of Love na Dada Saheb Phalke Film Purushkar of India amadi Best Feature Film Award fanglakpada Mami Mapao gi maikai gisu nungaiba amadi thagatpa phongdokchari. Loinana makhatana tongan ba mana kaya puraktuna Manipur gi mingchat purakpo oibiu haiba wafam thamjari. And that's all we have in this episode. Mathangi episode ta anauba Mapao kaya ga loinana amuk lakjage. Until then, keep watching Impact TV and yes, never forget to subscribe our channel and to leave your suggestions and feedback in the comment box. Till then, bye-bye.